UMPC na President Prime Minister Office MHA amasung NCM da Manipur gi Hingsha Laksinnaba Memorandum Pisinkhre. United Maitai Pangal Committee UMPC Manipur na Prime Minister Office Home Affairs Ministry lebak asigi President amasung National Commission for Minorities NCM na chingbasingda hauzik Manipur da mayok na riba hingsa gi irang asi atuba matamda mityeng changbiduna mahausa gi saktamda hanjinhannaba thorang paikhatpiu haina Memorandum amasu nahauna na Pisinkhre hairi. UMPC na mamang chahi ing 2016 gi August su asigumba makhalgi memorandum ama authority sing asida ahanba oina pisinkrabani hairi. Haukiba kumsing ing 1998 da Manipur bu Indian Union da namfu da merge tokiba mikup adugi mamang faubada Manipur asi maning tamba ningthaupan balaipak ama oirakhibagi puwari leijarambani. Indian Union da tinsinkraba matungdadi state asida emergency gi irang yauna senmitlonda achauba singnaba kaya miyam na mayok naduna lakli haina UMPC gi memorandum aduda panki. Haukiba chahi kuntra romgi matam asida furup kanglupta yumfam oiduna sagatpa communal politics ki thawong sing asum hengatlakli. Masina maram oiraga minority community singi punsida achauba singnaba ama mayok narakli. Maitai amasung kuki furup ani gi marakta yengthinabagi thawong asinasu fibam asi henna lusil halakli haiba wafam fongdokhi. Hauzik Manipur da mayok nariba crisis asina miyoybagi punsi manghanba pak sanna amang ata kaya mayok na halli. Center lengak na oithokpa yagadaba chapchaba warep amagi makhada hauzik mayok nariba hingsa gi irang asi loishinhanduna hingsa asigi chaitheng nanglaba community singda justice fanghalu irang mayok naraba amasung masigi chaitheng nakoina fangliba miyam asi hinglabasu asibaga pangkhak oiri. Hauzik hingsa gi irang asi kaidawngai loigadage haibadu kanana su khangba ngamdri maram asina Center amasung state lengak anina masa gi lawfam thokpa thodang sing chapchana lauduna lamdam asida santi amasung chana chinnabagi saktam hanjinhannaba hotnabiyu haiki. Mini India amani hainariba Manipur gi kanglup singi marakta nongmagi hengatlagliba singnaba kaya asi furupta yumfam oiba communal politics satharakpa amasung economic management soirakpadagi maru oina thokhalakpani haireduna hiramasagi matangda Prime Minister na akanba mityeng changbiyu haiba wafam UMPC Manipur gi General Secretary Rais Ahmed Tampak na khutyek piduna pisinkhiba memorandum sing aduda mayek singna palli.